Ngarang Nagaland ki Mon District ta Meecham Tarahumdoi Assam Rifles na Hatkhibagi Mayok ta Naga Students Federation amadi All Naga Students Association Manipur na Pung Bandh Koukhre Assam Rifles na irang lakshana na ba nong may kapthorak pada miyoy ama laikhidre taruk na asokapanangkre ngasi ayuk pung taruk tagi numitong bapung tarani toy fawbat chathakadaba ban na maram oiduna National Highway ni ki mafong kaya da gari sing panduna lainake adubu pamdaba thodok thokpagi paudi laite nakal amaromda hauzik Nagaland da chathariba Hornbill Festival amadi Naga Heritage Village da chathariba cultural activities singsu ngasi tawkhidre ngarang thokiba thodok adu ki matang da Assam Rifles ki kungama thoi ki mathakta Mon District Police na su moto FIR ama lokhatkre Mon District Police ki maikai digi phongdorakpada chathakiba operation adu ki matang da District Police da pau piram laite amade Assam Rifles sing adu Meecham sing hatpagi wakhalon da chathakiba operation ni haina maral sirakle ngarang kunga taret suba Assam Rifles ki kemta mon ge miyam sing laktuna irang hauki amadi kem ki mafam kaya mai thake irang adu laksinana ba Assam Rifles ki mai kai digi nong mai kap thorakpada miyoy ama mafam adumakta da laikhidre amadi taramathoi suba Indian Reserve Battalion ki personnel ama yauna miyoy taruk asong apanangke Makata na irang thoktana ba District Administration Mona CRPC Section Chamaga Nifumari ki athing bat chalaikre laikhidraba tarahumdoi ki aroiba mathong mangam ngasi Mon Town da leiba helipad ta pangthokre Thoramadu da Nagaland gi tongan ba CSO sing luchingba sing amadi tribe ki leader sing su saruk yaki